ngasi phongkiba tongan manipuri si phongsingi amasung thokiba thawdo wathoksingi maruoibi I pausing khongasaraga manipur top channel gi maikeri gi myam thamjagi ahanbada hoyan pawdo phongkiba maruoiba pawkhara yammak nuaitaba pawng tanghan myam thamjagi Thatar khakta Ngairibi Machanupi na pokpada khut oi yaoraktabagi thawai nungaitana lairakhiba mapaki ni ani mak phel oiramle luhongba sahi ani fadri hajira shurugi imung purakpani layeng se laitabadagi ana phamungda saina khangli ingkhol yon thokna ba question cheli khudongthiba thawdoksing haunaduna battalion oina lai haibadugi phibamda luhongba sahi ani fadringaida Machanupi ama mamita uba phangjaduna haujik tha taruk haijilaglabasu pokpada oi thangba khutki pambomgi makha thangba saruksing yaoraktabada karamba nongdam kholgi thaujaldagi no khana mathwai nungaitana lairakhiba mama mapa anigi manungda afang busubada sendalami oirakhiba masai gi sei kunthra gani thu khaktamak ngairiba khangemam sana halki ni animak phel oirambadagi ana phamungda saina khol khangduna lairi laina mi amabuk sangyeng tawda ayaba khudong thiba manam pisinduna midugi maril yenge haibigi phibamdu tagadoribra haiba thawdoksi uripo kangsup lambi paningi haibong pokpi maning laikai da leiba khangembam sobagi yumda tholamani kei soba masamak sulaina kharaga sagonaraglabasu ningthijana layingnabagi pambai leitabadagi saina saithing kya phanglabasu maki loinabi machanupa ani nupi ama amasum mamau nupi da phawba karimata haidana mana thokpa leirakpagi mathakta macha uhungi manungda khwaidagi kohan lehan oiriba machanupa sanahal leitrabasu leitana mayum makai panduna mamau phangle masu phangle hairabasu masu nupigi khutki sarukta mimanaraktabagi nungaitaba puklingagi sairakta machanupa halge kini animak phel oirakpani haidi awabu khudong thibana yomlabi imung asigi maikedi ki ai sana halgi loinabi soibam ningol romila sai kunga mapanna paukse sidhai mapuroiba sanahal istilamasum video camera sing sizinaba kapangami Class 10 phawbunang tamhawbuna lenga ki thabak tanabagi kudongzaba laitabadagi Imphalda leiba studio kharadagi luhong khungdong wiyawna atai thoramsingi mathau tarakpada still video camera kapasali program laitaba matamdana afang thabak subagi manungsana yumsabi awsali hajira sui haidi adubu matam kharagi mamangdagi ayamba matamda ningthamsali yamna wai humang kangyamasu masapumbasi asaba phawi haiduna ta laglabasu makna mapuroibada hawjikti yum panminare aduga angang suk yaurabanina thabak sude nomdi haiduna tattana haibadigi numit kharanigi mamangda laikai yum ama saba yaurura halakpada masakana ngamlaktri haibadigi phayengi PIC da pukhatuna lengki leng sangaduna sakhauk sukpu iramgani haiduna hidak langthakra irakpadagi sathaki maduna su faraktabadagi anirak subu ina rims ta amuk hana mamang thagi kunga mangada male medicine ward admit tawduna lengki tawbiaba testing rims ki microbiology biochemistry radio diagnosis na singba department singna sathabaga loinana langol view laboratory clinic naukon diagnostic amasum SRL diagnostic na singba da tawki adubu layeng bi khiba rims ki doctor singi makhidigi makki kidney animal bera tawre herakpadigi thas ki ahumda sana thangnabi hidak langthak sing idaglaga discharge taraki maraksida maki kidney animaki dialysis marirak tawkhre hari aduga thasigi ahumna discharge tarakpadagi di ngasi phawbigi oina di dialysis tawrudri haina spondoraki manembong na matam gi oeba ensang na pising manungda thabi hawai yauna manamasing thaduna imungi mateng pangnabu honari adubu angang amasu yaurabanina maki maikidigi mapuroibabu ngahak laitana thabak sunaba hairaklabasu maki makhong animak si thare hairakpadigi mahakna paiduna nambiba yaurakle aduga amukna lek tharakpasu yauraktuna laikatnabi yaukre hairi adumena mangasi phawi yona layengna se laitabadagi ana phamungda mapuroibadumak lairi tangai phadrabadi haujik makhoina lainaribi ingkhol masa si pulap yon thoklaga layingnaba question senari ingkhol asi yungtholamlaba matungda makhoidi kadaida leigidagi haiduna hangkhibada makhoina lairiba yum adugi mamang oirapna makuboki mamagi yumda leiragana leire leitragana migi yumda saidang phamlauduna leiba tabani heraki aduga pauksi asigi maikeidigi mapuroibigi layingduna leibak yengba yariba kini animak sijinabi yararoi hairaklagadi namata oirabasu muhut sinnanaba imungi miyoi singda maka blood group yauna atai elements sing matching
oiba kana yaubigi haiduna hangkibu wangi pakhumdadi maki manembo mapuroibagina mamaga sane heraki adubo handak mapuroibagi kini animakna oiramliba phibam sigi pau tabadagi masagi sei humpurom sujilaglabi manembo ki haksangi phibam khangsok soksin kra heraki loinana lausu leitabani na haujik leidiba pambai haibabu imung asigi miyoi punamakna lainariba yum masa siga inkhol asi khakta ngaire layeng dabasu yadabani na yum inkhol tainanaba koi sen senari heraki mangna cheliba thatar khakta ngairibi Machanupi asisu rimsta unaram daida CS tawbada sangadaba sel leitabadagi yariba makai normal delivery tawnaba ngainabada matam haujin khiduna khudung thibigi phibam lakpadigi tangai padana araiba pambai puthokuna CS tokibani adubu Machanupi na taibang phaurakpadadi oi thangba khutki pambomgi makha thangba saruksing yaurakhide hainasu pawsna makha tana phongdorak makha satharak poina to pawmana aphaba miyoi kota puthoklamdana police na thadokhiba magistrate na Chuchampurgi SP court ta kakhotuna masin hangkhre ikui kuidringai mamangda leba sigi state singi high court singi chief justice singa masum chief minister singna saruk yabigi mathata prime minister Narendra Modi amadi union law minister Kiren Rijiju yauna Delhi da pangtokhiba mifam amaga mari leinana Supreme Court of India gi chief justice NBH Ramanana democracy gi mapung oiba saruk ahungi manungdagi judiciary ga executive ka pidi ba thodang sing ningthijana pangthoknarabadi miyamna court wokalapgi sang hanthagani haiduna phongdokiba leikhraga su police na register tawduna lokatpa case amaga mari leinana phaba mi ama court puthornabagi remand player copy phawba piramlaga aphaba mi edudi puthoklamdana thadokhibagi matang Chuchampur district police ki SP bu magistrate na machin hangkre thawdu sing asi chief judicial magistrate CJM Chuchampur gi court thokibani thawdu ki matangna phangba report na haibada numit khrani ki mamangda WhatsApp message amaga mari leinana complaint report ama file torakpari gi Chuchampur police station na regular FIR case ama register tawduna lokhathi hari case aduga mari leinana sena bane haiba miyoi ama sufakhi loinana pharaba miyoi du police ki maikei digi chief judicial magistrate Chuchampur gi kota ahanba remand gi oina pothokrakna bagi dama case asigi investigating officer gi maikei digi remand player gi copy phawba court asigi assistant public prosecutor APP gi khuthangda piraktuna CJM masamaktasu yehon khiyadi adubu case asiga mari leinana pharaba miyoi du court ta pothokrakna bagi dama remand player phawba submit tawrakrabasu numit adu tha asigi manga numaijing numit oikhi hari maramasna court asida remand player gi copy APP gi khuthangna pisilamlaba matung numaijing shuti oibadigi puthorakhidраbasu CJM Chuchampurna duty magistrate ki thabaksu puribana shuti oibadigi court puthorakhidraba phawbada duty magistrate asigi mamangna tangai fadana remand player adugi matugina puthokpam thokpani hari aduma pohairiba mari leinaba court puthokpigi thabaksing remand player gi copy pislamlabasu puthoklamdana case asiga mari leinana phakiba miyedu police ki makedigi court khangalamdana ayaba lauduna thadoklamani hari masigi matangna CJM Chuchampur gi maikei Chuchampur police station gi officer in charge bu saman tawduna court karakhi court ki order matungina maana court lakhibaga loinana case asigi mari leinaba thabaksing district police asigi SP gi supervision makhara tawbani haba wafam phongdorakhi haidi officer in charge ki submission report phanglaba matungda court asina case asiga mari leinana fagatpa miyoi court khangalamdana amasum ayaba lauduna thadoki matangda district police asigi SP bu ngasi court asida laknaba khangankibani court ki direction matungina district police asigi SP ngasi court asida masala khibaga loinana thawdogi matangna court ba ki statement pi khiyari court na Chuchampur district ki police ki SP ki submission explanation taraba matunu CJM na maki open court order ama lakthok rahari pauksi sina order dugi copy launana bo hona rubuda official oina certified copy gi dama apply toroklabadi pinana ba khanagani haiduna phongdorakhibadigi extra track copy phawba phangmangam khidi haidi hainasu pausna makhatana su phongdorakli atopa paw amadana government ki ayaba yauduna khul maming thonba yaroi biren Manipur mapu parma lebakni loni yadaba mongda isa gi aningba apama thabak pangtawba tawba yaroi puari habisi isa gi apama mongna semdok sadokpa yaba nate revenue department gi ayaba yauduna anawbu khul kya semjinduna khudong chaba lawnaba honarakpa yaroi lenga ki ayaba yauduna anawbu khul semgatpa masum maming thonba yaroi haina chief minister N Berena phongdokre wapam masinga si palace compound leiba Manipur State Films Department Society gi auditorium da pangthokiba salaisa
Pibarel punsi marup Manipuri ahan bamapok kumon thoramda athoiba mithunglen oina saruk yakiba se minister na phongdokibani mangna hai drug ki mayokte changsilakli ba thawak singda miyamna support tobiyu matam sana drug sing thinghaudrabadi mirol khara gi tungda Manipur mutkiba yabagi phibamda leire aduga sagol haibisi lamdam sigi tana thanaba yararoidabanina sagol yokhatpa tangai fadi Masigidamag Minister Sagol Kangjay tournament pangthoknaba semsaba haurai Tharamadura Rajya Sabha gi MP le sem sanawjawa Speaker TS Saitrabatazu saru yakibaga natana punsi marup asigi president oiriba MLA L Rameshwar Mitai su saru yaki mangna wa culture haudoktuna Manipur mipan tangdana bo honamina si han appeal tawkhi Atopa paw madana Commission na mayang Imphal Police Station ki officer in charge masala na ba khangkre Manipur Human Rights Commission na file torokiba complaint petition na mabunga si commission na sigi acting chairperson Khaide Manigi Koramna Lokhatuna Khanaraba matungna complaint case number 29/11/22/2022 lokhathibuga loinana mayang Imphal Police Station gi officer in charge bu tha sigi taragi numijungba matung pungkhai sanglakpa pung baro makhaida commission na sidama salakna ba khankhre complaint petition adu Kakching district ki huabagai digi lorem ongbi Romita kobi amana petitioner oiduna file torokhibani petitioner na commission na wakalakpada phongdor I haiba waphum singi manungda Kangjam Ranjana kobi miyoy amagi aranba complaint report ki matungna mayang Imphal Police Station ki officer in charge na senja thunja tawraga commission na wakalakliba petitioner amasu maki imungi miyoy singbu kiyan khangale police station asigi personnel singna petitioner oiribi lorem ongbi Romita bu farm dagi eviction tawraga loinana farm da laibiba polam punamak langthokigani haiduna ki hale karigumba petitioner gi maikei digi makhoina farm asi bu thadoktrabadi phajilagani haibaga loinana tha sigi ani da police station asigi personnel singna lobu makuta pasimduna farm asigi gate ki so lonsin ki aduga farm manungda sangba yaroi haiduna thingbaga loinana karigumba sanglabadi phajingani haiduna ki hani sa phongdoki ngasi commission na complaint petition asi khannarakpada complainant oiribi Romita gi apokpa mapa TS Manihar amasu maki maikei da lepkiba council na saru yaki council gi maikei digi mayang Imphal PS ki OC ga telephone sanakiba wori gi recording lei haiduna commission na tahanki petitioner gi apokpa mapa TS Manihar gi maikei digi su commission na wakalaklibi Romita amasu maki manau nupabu ngasi ayuk pung 9 makhairom tarakwadagi na commission na case asigi proceeding lokhatpa matam phawda police station asigi custody da phajinduna thamki haina su wakatki complainant ki maikei digi submission sing torokpa wafam sing taraba matungda inquiry gi damak commission na case asi lokhatpani hairaduna mayang Imphal PS ki OC ga wari sanakibagi recording sing adu pen drive anida hapaga commission da pikhalangnaba direction piki loinana DGP Manipur complaint petition asigi parawise comment sing tha sigi tar kungani thoi phawgi manungda pikhalangnaba su khanki aduga SP Imphal West na mayang Imphal Police Station gi OC bu commission asida tha sigi taragi numijungba matung pungkhai sanglakpada commission na masalaknaba khanki makpu commission na Protection of Human Rights Act 1993 gi section 16 gi makhada makki statement sing recording tawgani swaidi karigumba commission na piriba direction sing asi thabak to on thoraktrabadi commission na Protection of Human Rights Act 1993 gi section 18 gi makhada akan mathabak sing lokhatuna case asigi makhata ba proceeding sa tharagani haki aduga ngasi gi case asigi proceeding gi copy sing petition copy ga loinana DGP amasum SP Imphal West da mathok da ba thabak sing chayol ani gi manungda lokhatpa ngamnabigi damak pi na ba khanaki loinana case asigi makhata ba hearing gi damak tha asigi kungani thu da amukhana list tawna direction su pi khiaina pausna makhata na phongdorakli Atopa paw madana suti numit lengakna DPC pangthokpa masum appointment gi order pi yabra handak pangthokiba tarani thu suba Manipur State Assembly yauna atopa state mari ge loinana state mangagi mikhalgi numit election commission of India na lakthokiba January 9 English ngani kungani thoi adu Manipur lengaki di second Saturday gi suti oikrabas numit aduda Manipur lengaki veterinary and animal husbandry loisangi director gi post miyu amabu promotion piduna thabak puhananabagi DPC ama pangthokibaga loinana cabinet mi phamna January 9 English ngani kungani thoida ayaba pikhibagi matungina Manipur Public Service Commission gi consultation phaw yaudana director oinaba recommend tawkiba masum DPC adugi recommendation matungina Dr. CS Nandakishore bu loisanga sigi director oina appointment pikiba madi Dr. Masana sunumit asida join tawkhibagi tawdok sing thokre haidi
ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯔꯩꯕꯤ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯑꯦꯁ ꯏꯟꯗ꯭ꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯦꯄ꯭ꯂꯤꯀꯥꯟ ꯑꯣꯏꯗꯨꯅ RTIꯒꯤ ꯈꯨꯠꯊꯥꯡꯗ SPIO ꯀꯃꯤꯁꯅꯔ DPꯗ ꯄꯥꯡꯊꯣꯛꯈꯤꯕ DPC ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡꯁꯤꯡ ꯄꯤꯕꯤꯔꯛꯅꯕ RTIꯒꯤ ꯈꯨꯠꯊꯥꯡꯗ ꯍꯥꯏꯖꯈ꯭ꯔꯦ ꯍꯥꯏꯗꯤ RTIꯒꯤ ꯈꯨꯠꯊꯥꯡꯗ ꯇꯥꯟꯈꯤꯕ ꯀꯣꯄꯤ ꯑꯗꯨꯃꯛ ꯉꯁꯤ ꯑꯦꯄ꯭ꯂꯤꯀꯥꯟ ꯑꯁꯤꯗ Deputy Secretary DPꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯈꯤꯕ ꯂꯣꯏꯅꯅ January 7, 2022ꯗ DPꯒꯤ ꯃꯥꯏꯀꯩꯗꯒꯤ Veterinary and Animal Husbandry ꯂꯣꯏꯁꯪꯒꯤ ꯗꯥꯏꯔꯦꯛꯇꯔꯗ ꯄ꯭ꯔꯃꯣꯁꯟ ꯄꯤꯅꯕꯒꯤ ꯈꯟꯅꯅꯕ DPC ꯑꯃ January 9, 2022ꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟꯒꯤ ꯀꯣꯄꯤ ꯑꯃ ꯄꯤꯔꯛꯈ꯭ರೆ ꯍꯥꯏꯔꯤ ꯂꯣꯏꯅꯅ RTI ꯑꯦꯄ꯭ꯂꯤꯀꯥꯟ ꯑꯁꯤꯅ ꯃꯃꯥꯡ ꯊꯥꯒꯤ ꯀꯨꯟꯗ Department of Personnel and Administrative Reforms Personnel Divisionꯗ ꯃꯤꯑꯣꯏ ꯑꯃꯅ ꯄꯣꯁ ani purabra haibigi matangna minister amasum chief secretary da pisinkibu wokat chirul amagi pakhumda DPgi deputy secretary asem rangina sanuna me kuntraga matu english nganiga kungani thuida pirakiba pakhumda employee singna suti numita thabak tawbada athingba leiti haibu wafam phongdurakre hari aduga under secretary masamagi yauna official taragama pon deputy secretary da promotion pb order ama January 3 english nganiga kungani thuida thokiba adudi wathangi numit January 3 english nganiga kungani thuida thokpa order amana sana handana thamkhre haibu wafam su phongdurakle hari maram asina deputy secretary gi makedigi January 3 amasum nipan english nganiga kungani thuida maana khuyek pibada maki designation singda manada laikhibani haina su phongdokle hari Sairak ngarang applicant asina minister chief secretary Betty N Hais amasum special secretary DP the address tawduna deputy secretary asigi mathakta Prevention of Corruption Act 1988 amasum CCA rules 1965 ki rule 10 gi makhana mathauta thabaksing lakhatpinaba ayiba sirol ama pisinkhre hairi hena pawsna phongdorakli Makasa Tarapoina Naharol Todang Poxi the Pong Batin Mapaw and Village Sip Hatpani Singaba Hum Fogakre. How give a tank Taruki Numidang Pung Taramatukra Helakpada, Cycle Subdivision Gimanungsana Leva, Napai Biliski Sip, Zilhem Kongsai, no main cap to Nahalam Kiba Taudo, Dugamari Lena, Miat Adda Sina Benhabami Hum, Kampupi Police na. SBBL Gan Ahunga Corner Napare, Paramir Singadudi, Zamlal Kongsai Sainifu. Thongko hau khongsai sei kunthra gatret amasum paumang khongsai kawi pharaba makhoi ahum angasi court putholaga numit 10 ni police custody remand lautakre loinana investigation gi thabak sathaba hokre hainasu pausna makhatana phongdorakli loishilakpoina sanalaiba poksi da phongkiba maruiba paukhra phayengi uyokta reserve forest ki lamni haiduna signboard thesilubadagi forest ki staff ahum siramdore Impal West District ki manung sanba phayengi khunja singna sai kya gi mamangdagi ngak senduna lakpa phayengi uyok umangda Kangpokpi Forest Division na Kangsup Siru Reserve Forest ki area ni haina signboard thesilubadagi khunja sing hawraktuna attack torakpada Forest Department gi staff ahum siram dore Forest Department gi mekeri khunja singda mangjawnuna khangalamba tawdana mafam aduda signboard thesilubadagi staff ahum adu khunja singna phajilubani sathakiba Thawong adugidama khunja singda lale haijaraba matung amasu makhoina thelamba signboard masana lakthoklaba matungda staff singsu thadokre hari thawdo du ngasi nungtil pung amarom taba matamna Kangpokpi Forest Division gi staff singna gari amada laktuna phayengi umangi het makhong maktada umang adubu Kangsup Sirugi Reserve Forest ki lamni haiduna signboard thetki signboard thetpigi paw adu het tabaga masing yamlaba phayengi khunja kya tholaktuna staff sing adu fajinduna thamki Forest Department gi staff fajinduna thamagi pawdu tabadagi Impal West District Police ki additional SPN Netrajina Lusingba Police team ama Kangpokpi Forest Division gi staff singa lakhi makhone yaroklaba matung phayeng GP gi pradhan angom ongbi samasaki yauna khunja sing wari sanabaduda Modbung Forest Range ki RO gi mut sinduna lakiba RO in charge David Athopamna khunja singda hana hairamba tawduna tawkiba thabak adugidama soire haijaduna yunglamba signboard adu lakthoki khunja singda khangalamba tawduna tawrokhiba thaba adugi matangna phayengi ex pradhan angom gojendron hai ningthaugi lengak leiringai matamdagi hauna numit khudingi khunja singna pali nainaduna ngak senduna laklibani umang asibu Kangsup Sirugi Reserve Forest area ni hairakpa siyaningde khulgi asengbu umang asibu Kangpokpi district ni hairaklabadi ihau kya lakhani haibisi khangna thabak tawbiyu haiki Amaram signboard thetpa aduga mari leinana Modbung Forest Range ki RO gi muhut sinduna lakiba RO in charge David Athopamna hai ngasigi thaba si Manipur
Laingakna houzik reserve forest sing kanana paikhalliba thabakki manung chana tawbani adubu phayenggi oinadi signboard thetpada yetnaba leiba sina maram oiraga makha taba thabak sing mari lenabu official madi kunja sing yauna mifam pangthoklaba matungna kari tabu yabagi haibadu yengsingani hairi loisilakpoina tendakpa pangkhatanga mayamna thamjage Manipur laingaki revenue record ta leitaba lam maming amata sejinaba yaroi Chief Minister numaijing reserve forest ta khul pithokpada senaramba officer sing siramdrabadi phagani Masang Waibu Opam Singh, Manipur gi aran puari isinduna pikhalakpa thesista ayaba piramba University gi oza sing furup sigi yekna bani Imphal manung da hana leramba lam singi maming onthoktuna apamba mongda thonjinba yaroi Jaribam dadi maming on kiba lam ma sing na hen yamna leire officer sing na field da kum thabagi mahutta AC ka gi sofa da phamlaga thabak punamak torambadagi lam gi se enaba kya thopani Chief Minister gi sagol kangjai tournament pangtholagani apikpa furup sing mangkhidanaba tongan selama hangdoknaba mari lainaba singna khan khari mayamna tentakna pathok saramge revenue department gi record leitaba lam maming sing sejinaba yaroi isa isana apama mongda hanadagi leijaraklaba lamgi maming sing onthoktuna maming ama hekta thunjinbagi thaba asisu lengakna taraina lawde lengaki record leitaba lam maming sing official oina miyamna Lawroidabani haina Manipur Chief Minister N. Biren Fungdokre wafam singasi Manipur State Films Development Society gi auditorium na pangtokiba salaisa pibaril punsi marup Manipur gi ahanba mapokumun gi thoram saruk yaraduna fungdokibani Thawra Madura Chief Minister N. Biren hai numaijing sing reserve forest ki manungda khulpiduna khunda halamra senara mak forest department gi official sing hingliba yawrabadi makoi loina mak fagatuna asumba woyel puthuna bu hona gani haiki adu hauji koina di myam paw sima tang se lusinjerage masum pathok se ki soi ki lan ki ba kya yawr se myam nga phigine masum matam matam gi ba maruibi paw sing myam dele playden update pijarake and thank you